everyone, welcome back to my another vlog. Ado mayam halise morning ni hai tare. Very good morning. Ado mayam aise ngasi ki vlog se mayam dum ai daily vlog ko dune ba ka. Ado ai nan shopping da kai pot lai re Ningol chakoubagi kai pot lai re khola hai ado mayam da dum ten tak na macha ma dum share tawake. Yang video se loi loi minasi kai tauba. Ado Diwali su kuidre handak ki October tha sidi mayam harau kumai ye thang atani ama loi baga ama loi khamnai yang thi nungai ba toi dra mayam puja mu ko kre du lai kha ji Diwali mu kui roi du lai gang kam Ningol chakoubagi mung la ni ama loi baga ama lai he ba yang thi nungai ba to oi mayam jai minasi aina shorts ta dum thagat bada mi mayam ne address hangi ba ko address kadai dano ko tano ko phi le mam jakai no mayam thang bajaw Instagram da su message ko na or comment da ado aina address di dum mayam da public da dumai na hai ba do comment to ina direct pi ba do ngam ja hodre ba ko adu duna ai thi dis kale ina se ani sini ado se se ga jaw se aina jung gi su lai re jung gi mama pa pung gi su ai jung ta pada Ningol chakoubagi da puna na ba lai re jaw re ba pa adu la ga ko ina ma sini mo ya pa ba du su dum mo na khanja re ga dum aina lo ra ba ni mo na pa ba sin ko ado ya video se ma ta khanja ni na si ahambada mayam lo ka dora ahambada mayam ai ina masimi lo ba sana jangan ge ba ke dora sa address mayam so isiga mo ye bag su yam thi na phajana pibira e ba kwa siga Imphal variety store Manipuri handloom shop aina lai bane ba kwa aside siga address se mayam kadai dano hai ba to koina BT road Dulapchera hai Dulapchera BT road Dulapchera se under Karimganj district hai Hailakandi district ki manak to idone hingla kaina dum haina bane ba mi sina ba asigi address se ni mayam khina chaluri do di online dagi Manipur dagi direct chain ga da su hai di dum mit na ubana tamina porto ba isai sagi oina risk lo bodi ke su kai de but mi ngon da pi ba di pam da hai ba su lai color khang de da sama pot to lai na adu duna dum akoi offline do na chalaga di mura se chat pane ba ne dum yam sai sai lai re sina khoi pa pung ga khoi ku bo ga gi cha mana ba lo re maju chap mana ba aina si sang tang sera ba sunu ngai ni dai pha su pha jai maju se halla se pa am lem ba do oi du ne ba ba aduna aina pa pung gi so ma jaw ra e khoi ku bo su ama se se ani kha ra e aduga me am si sina ko ina ma to ni ina ma to mina dung masana khanjare ba se se rani pen ba su ji ko yang ki ina pha jai masa yam na li doi samduk na ga ri cha ra roi ba kwa samduk na ga ri cha ra roi ju smai na tu da ge yam ki na pha jam ni ma ni se su se kai ho daga illa ba chau bagum ba daga illa ba la pat pa mi la pat pa daga yang ina nan di masa nan ni lo ni yang pa dai mai ni mana si yang kina pa me ba ne mana dum khanja re ni ana pa ma do dum sang sa ya pa ma do ma ngoi moi na dum khal le ba ba se lai le ko ina ma tu ni du kam yang pai dagi phasa ba pai dai phasa loi no phasa du su ko ina ma han gi se ong se yang phasa kra ba se ra mu ga phe ba ni se sinaที่นักพัฒน์มาพันแต่ก็สมัยน่าตาบางคนไปเสด็จเจ้าเรียบบอกพี่สุยามที่น่าเจ้าวิเศษมวยดิวคุยน่ามาหันดูยามวางเจ้าเลยนะก็แต่มวยแต่โมดันยามที่น่าเสพพัฒน์ดูเนี่ยแบบวางเจ้าสุเจ้าเป็นพี่สุเจ้าเป็นมาน่ะเป็นในอินบัตรจ่าเร่สุเสียยามที่นักพัฒน์เร่อาศัยมาน่ะปังสุเสียขั้นเลยที่น่ามาดีนี่มั้ยดูก็ดำน่ะบุตรเลยเดี๋ยวดำยังดูค่ะยังบุกีมาดิเสียire si ahan na sepda yang kina liba pazabani si su yang kina pazabani sananga aina pam ka nong phadong aina suwai tho lo re tra yang kina phazai myam si su ai di sumba ahan gi machu sum yam ai di khang da ai di mit ne ahan gi machu sumba acham mara yam attract oi ba dark machu se ha rak se ai na yam pam ja ba do oi de sumaina ahan gi machu rap to ba khang de ni ya pam ba hai ta ha ba pam ma su le ado ai gi oi na di ka tang cham tak ma tak se ai kha yang pam ado ka me yang sigan na lai re sina khoi mama gi sunai dum ni ne ba ko asu se dum
ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯄꯔꯕꯅꯦꯕ ꯍꯥꯏꯗꯤ ꯔꯤꯂꯦꯇꯤꯚꯁꯀꯤ ꯌꯨꯝꯗ ꯆꯠꯄ ꯈꯣꯠꯄ ꯕꯖꯥꯔꯗꯒ ꯆꯠꯄ ꯈꯣꯠꯄꯗ ꯏꯟꯕ ꯌꯥꯕ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯁꯤꯁꯨ ꯁꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤꯅꯤ ꯁꯣꯔꯤ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯥꯏꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯑꯁ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯅꯦꯕ ꯁꯤꯅ ꯆꯤꯆꯦꯒꯤꯅꯤ ꯃꯌꯥꯝ ꯁꯣꯔꯤ ꯁꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯁ꯭ꯀꯨꯜꯗꯅꯦ ꯁ꯭ꯀꯨꯜꯗ ꯏꯜꯂꯁꯨ ꯌꯥꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯤꯁꯦ ꯂꯧꯕꯤꯔꯦ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯃꯤꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗ ꯁꯤꯁꯦ ꯁꯦꯠꯂꯒ ꯅꯥꯟꯅ ꯃꯩꯇꯩ ꯁ꯭ꯀꯨꯜꯗꯗꯤ ꯑꯌꯥꯝꯕ ꯑꯣꯖꯥꯁꯤꯡꯁꯦ ꯃꯔꯣꯟ ꯅꯥꯏꯕꯤ ꯐꯤ ꯐꯅꯦꯛ ꯐꯤꯗꯨꯛ ꯇꯧꯅ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒ ꯃꯥ ꯏꯟꯕ ꯌꯥꯅꯅꯕ ꯑꯩꯅ ꯁꯤꯁꯦ ꯑꯃ ꯂꯧꯕꯤꯔꯦ ꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯃꯥꯒꯤꯅꯤ ꯁꯤ ꯌꯥꯝ ꯊꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯈꯟꯖꯔꯛꯄ ꯃꯆꯨꯁꯦ ꯈꯨꯐꯖꯁꯦ ꯃꯌꯥꯝ ꯁꯟꯗꯣꯔꯣꯏꯒꯤ ꯐꯤ ꯌꯥꯝ ꯆꯥꯎꯋꯤ ꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯁꯥꯡꯉꯦꯕꯀꯣ ꯈꯨꯐꯖ ꯑꯃ ꯁꯤ ꯃꯆꯨꯁꯦ ꯑꯩꯅꯅꯦ ꯍꯦꯛ ꯎꯕꯒ ꯃꯃꯥꯒꯤ ꯌꯥꯝ ꯄꯥꯝꯃꯕ ꯑꯗꯨꯒ ꯑꯩꯅ ꯁꯤꯁꯦ ꯑꯃ ꯄꯥꯏꯁꯜꯂꯛꯑꯦ ꯃꯃꯥꯒꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯕ꯭ꯂꯥꯎꯁꯇꯒ ꯁꯦꯠꯂꯕ ꯃꯁꯥ ꯅꯥꯟꯗ꯭ꯔꯥ ꯃꯌꯥꯝ ꯃꯁꯥ ꯌꯥꯝ ꯊꯤꯅ ꯅꯥꯟꯕꯗꯣ ꯑꯣꯏꯕꯅꯤ ꯁꯤꯁꯨ ꯃꯃꯥꯒꯤꯅꯤ ꯑꯩꯅꯕꯨꯗꯤ ꯎꯍꯟꯈ꯭ꯔꯦꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯀꯥꯞꯄꯁꯦ ꯑꯗꯨꯝ ꯌꯦꯡꯗꯤ ꯌꯦꯡꯕꯩꯅ ꯈꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯃꯥ ꯂꯩꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯗꯨꯝ ꯃꯣꯏꯗ ꯑꯗꯨꯝ ꯎꯍꯟꯈ꯭ꯔꯦꯕꯅꯦ ꯊꯥꯅ ꯈꯣꯠꯇꯅ ꯄꯥꯝꯃꯕ ꯈꯣꯠꯂꯕ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯅꯅꯥꯎꯒꯤ ꯑꯩꯅ ꯇꯣꯞ ꯑꯃ ꯂꯧꯕꯤꯔꯛꯄꯅꯦ ꯁꯤꯗꯤ ꯁꯨꯝ ꯇꯤ ꯁꯔꯠꯀꯨꯝꯕ ꯅꯨꯄꯤ ꯃꯆꯥꯅ ꯁꯦꯠꯄ ꯌꯥꯕ ꯑꯩꯈꯣꯏ ꯅꯅꯥꯎ ꯇꯣꯝꯕꯤꯗꯣ ꯃꯥꯁꯨ ꯂꯥꯛꯄ ꯌꯥꯏ ꯃꯥꯁꯨ ꯁꯨꯇꯤ ꯐꯪꯕ ꯌꯥꯏ ꯌꯨꯝꯁꯪ ꯀꯥꯕꯗꯗꯤ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯆꯠꯇ꯭ꯔꯣꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯗꯤꯟꯗ ꯆꯠꯂꯔꯣꯏ ꯑꯗꯣ ꯂꯩꯕꯒꯤ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯆꯠꯇ꯭ꯔꯣꯕꯅꯤ ꯑꯥꯗ ꯂꯩꯔꯒ ꯌꯨꯝꯁꯪ ꯀꯥꯕꯁꯨ ꯌꯥꯎꯔꯛꯑꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯥꯡꯅ ꯂꯩꯔꯛꯑꯅꯦꯕꯀꯣ ꯑꯩꯅ ꯑꯗꯨꯗꯨꯅ ꯐꯤꯁꯤꯡꯁꯦ ꯑꯩꯅ ꯌꯨꯝꯒꯤ ꯂꯣꯏꯅꯃꯛꯀꯤ ꯑꯃꯃꯝ ꯁꯨꯅꯕ ꯄꯨꯕꯤꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤꯅꯤ ꯃꯥ ꯂꯥꯛꯄ ꯇꯥꯔꯗꯤꯅ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯁꯨꯇꯤꯗꯣ ꯃꯥ ꯐꯪꯕ ꯌꯥꯏꯌꯦꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯐꯪꯉꯗꯤ ꯃꯥꯁꯦ ꯃꯥꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯇꯣꯞꯁꯦ ꯑꯅꯤꯅꯦꯕꯀꯣ ꯑꯩꯅ ꯂꯧꯔꯤꯁꯦ ꯑꯩꯒꯤ ꯑꯃ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯑꯃ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯦꯠꯄ ꯌꯥꯝ ꯂꯤꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯅꯤ ꯂꯧꯔꯛꯑꯦ ꯑꯁꯤ ꯇꯣꯞꯁꯦ ꯅꯅꯥꯎꯒꯤ ꯑꯃ ꯄꯨꯔꯅꯤ ꯑꯩꯒꯤ ꯑꯃ ꯑꯩꯈꯣꯏ ꯕꯥꯏꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯁꯦ ꯂꯧꯔꯛꯏꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤꯅꯦ ꯍꯥꯏꯔꯛꯄꯗ ꯑꯩꯒꯤꯅꯦꯅ ꯂꯩꯔꯛꯄꯗꯀꯣ ꯑꯩꯅ ꯑꯍꯨꯝꯈꯛ ꯂꯧꯔꯛꯑꯦꯕ ꯄꯣꯠꯁꯦ ꯌꯥꯝ ꯂꯧꯔꯛꯇꯦ ꯌꯥꯝ ꯍꯦꯟꯅ ꯑꯐꯕ ꯑꯩꯅ ꯄꯥꯝꯖꯕ ꯀꯂꯦꯛꯁꯟ ꯇꯥꯏꯞꯀꯤꯁꯨ ꯂꯩꯔꯝꯗꯦꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯂꯩꯖꯔꯛꯏꯁꯦ ꯃꯌꯥꯝ ꯕ꯭ꯂꯥꯎꯁ ꯁꯤ ꯈꯨꯐꯖꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯃꯌꯥꯝꯁꯤ ꯃꯆꯨꯒꯁꯦ ꯂꯦꯝꯕꯅ ꯂꯣꯏꯕꯅꯦꯕ ꯁꯤ ꯃꯆꯨꯒꯁꯦ ꯑꯩꯒꯤ ꯆꯥꯅꯕꯁꯤꯒ ꯄꯨꯔꯥ ꯀꯩꯅꯣꯗꯤ ꯂꯩꯌꯦꯕ ꯐꯤꯅ ꯏꯟꯅ ꯐꯤ ꯑꯁꯤ ꯃꯆꯨꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯏꯟꯅ ꯐꯤ ꯂꯩ ꯑꯗꯨꯒ ꯐꯖꯅ ꯄꯥꯟꯅꯔꯒ ꯁꯦꯠꯂꯗꯤ ꯁꯦ ꯐꯖꯗꯣꯏꯅꯤꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯪꯗꯦ ꯗꯦꯁꯥ ꯔꯥꯅꯤꯒ ꯈꯪꯗꯦ ꯗꯦꯁꯥ ꯄꯣꯠꯇ ꯐꯖꯕꯅ ꯂꯣꯏꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝꯁꯤꯁꯦ ꯑꯗꯣ ꯃꯥꯒꯤ ꯋꯥꯛꯁꯤꯁꯨ ꯌꯥꯝ ꯐꯖꯩꯑꯕꯀꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯔꯛꯄꯅꯦ ꯃꯃꯜ ꯃꯊꯥꯒꯗꯤ ꯃꯌꯥꯝ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯣꯠ ꯀꯩꯅꯣꯒꯤ ꯃꯃꯜ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯩꯉꯣꯟꯗ ꯕꯤꯜꯁꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯃꯜꯒꯗꯤ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅꯗꯤ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ ꯁꯤꯒ ꯆꯠꯂꯤꯕ ꯋꯥꯛꯁꯨ ꯌꯦꯡꯉꯨ ꯏꯁꯇꯣꯟ ꯋꯥꯛꯅꯦꯕꯀꯣ ꯁꯤꯁꯤꯒꯁꯨ ꯆꯠꯂꯤꯅꯤ ꯁꯤꯁꯤꯒꯁꯨ ꯆꯠꯂꯤꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯍꯟꯗꯛꯅꯦ ꯁꯤꯁꯦ ꯉꯥ ꯉꯧꯕꯗ ꯆꯣꯡꯈꯤꯕ ꯀꯩꯅꯣꯅꯦ ꯊꯥꯎꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯩ ꯉꯥ ꯉꯧꯕꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯖꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯍꯨꯝ ꯃꯔꯤꯅꯤꯅꯦ ꯀꯤꯂꯣꯅꯤ ꯀꯌꯥꯝ ꯅꯥꯏ ꯈꯪꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯆꯣꯡꯉꯒ ꯇꯥꯛꯀ ꯇꯥꯕꯤꯔꯛꯑꯦꯕ ꯃꯧ ꯑꯣꯏꯕꯒꯤ ꯁꯤꯝꯇꯝꯁ ꯀꯩꯅꯣ ꯁꯤꯝꯕꯜ ꯀꯥꯏꯗꯣ ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯝꯕꯒꯁꯦ ꯄꯥꯛ ꯌꯥꯎꯗꯕꯅꯦꯕ ꯍꯛꯆꯥꯡꯗ ꯃꯧ ꯑꯣꯏꯔꯛꯄꯗ ꯃꯌꯥꯝ ꯏꯁꯤꯒ ꯑꯃꯨꯛ ꯆꯣꯡꯒꯅꯤ ꯁꯣꯟꯗ ꯑꯃꯨꯛ ꯃꯈꯨꯠ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯒꯅꯤ ꯃꯃꯥꯏꯗ ꯑꯃꯨꯛ ꯆꯣꯡꯒꯅꯤ ꯑꯣꯛꯄ ꯀꯔꯕꯥꯔꯗꯤ ꯉꯥ ꯉꯧꯕ ꯈꯣꯠꯄꯗꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯂꯩꯔꯛꯄ ꯑꯩꯒꯤ ꯕ꯭ꯂꯥꯎꯁ ꯑꯇꯩ ꯂꯩꯗꯕ ꯑꯩꯒꯤ ꯕ꯭ꯂꯥꯎꯁꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯁꯨ ꯑꯃ ꯂꯩꯔꯦ ꯁꯦꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ ꯑꯩ ꯁꯤꯗꯤ ꯄꯨꯔꯥ ꯍꯔꯥꯎꯖꯩ ꯌꯥꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯔꯦ ꯁꯤꯁꯨ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯕ ꯗꯤꯖꯥꯏꯟ ꯑꯣꯟꯂꯤ ꯀꯂꯔꯇꯪꯀꯣ ꯃꯥꯟꯅꯗꯣꯏꯁꯦ ꯁꯤ ꯐꯖꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯤꯀꯣ ꯑꯩꯒꯤ ꯃꯤꯠꯇ ꯄꯥꯝꯕꯗꯣ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯄꯥꯝꯃꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯄꯥꯝꯕꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯃꯌꯥꯝ ꯑꯩꯅꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯗꯤ ꯑꯩ ꯈꯨꯗꯥꯡ ꯌꯥꯝ ꯀꯛꯄ ꯈꯣꯠꯄꯁꯤꯁꯨ ꯑꯩ ꯂꯤꯠꯇꯦꯕꯅꯦ ꯌꯥꯝ ꯂꯤꯠꯇꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯨꯗꯥꯡ ꯆꯥꯎꯕ ꯈꯣꯠꯄꯁꯤꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯝꯖꯕ ꯍꯦꯜꯂꯦ ꯑꯗꯣ ꯑꯃꯨꯕ ꯃꯆꯨꯒꯤꯁꯨ ꯊꯤꯔꯛꯄꯅꯤ ꯑꯃꯨꯕꯗꯤ ꯂꯩꯍꯧꯗꯦ ꯁꯨꯃꯥꯏꯅ ꯃꯆꯨ ꯑꯅꯤꯁꯤ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯑꯄꯥꯝꯕꯗ ꯑꯪꯈꯛꯀ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯅ ꯈꯨꯗꯥꯡ ꯀꯛꯄꯗꯨꯅ ꯑꯩꯅ ꯄꯨꯔꯛꯇ꯭ꯔꯦ ꯈꯨꯗꯥꯡ ꯀꯛꯄꯁꯦ ꯃꯇꯝ ꯑꯃꯇ ꯀꯣꯟꯅꯔꯛꯇꯦꯅꯀꯣ ꯔꯥꯅꯤꯒꯤ ꯃꯅꯨꯡꯗ ꯊꯥꯔꯒ ꯁꯦꯠꯄꯗꯗꯤ ꯑꯗꯨꯝ ꯐꯖꯩ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤꯅ ꯁꯦꯠꯀꯨꯝꯕ ꯆꯥꯛꯆꯥ ꯍꯩꯖꯥꯕ ꯗꯦꯁꯥ ꯔꯥꯅꯤꯒꯤ ꯃꯅꯨꯡꯗ ꯊꯥꯔꯁꯨ ꯁꯦ ꯐꯖꯗ꯭ꯔꯣꯕꯅꯤ ꯑꯗꯨꯒ ꯁꯦꯠꯀꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄ ꯈꯪꯗꯦ ꯑꯗꯨꯒ ꯁꯦꯠꯁꯨ ꯑꯗꯨꯝ ꯐꯖꯗ꯭ꯔꯣꯕꯅꯦꯕ ꯁꯦ ꯈꯨꯗꯥꯡ ꯌꯥꯎꯔꯕꯅꯤꯅ ꯌꯥꯝ
ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯗꯨꯝ ꯁꯤꯗꯤ ꯌꯥꯝ ꯃꯇꯥꯡꯁꯤꯗ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯑꯍꯣꯡꯕꯤ ꯁꯤꯁꯦ ꯑꯩ ꯑꯃꯨꯛ ꯂꯩꯇꯦꯕ ꯁꯤ ꯐꯤꯁꯦ ꯁꯤ ꯃꯇꯦꯛꯁꯦ ꯀꯔꯤ ꯃꯇꯦꯛ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯌꯥꯝ ꯇꯥꯡꯕꯒꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯑꯁꯤ ꯐꯤꯁꯦ ꯑꯩꯅ ꯀꯔꯤꯒꯤ ꯂꯩꯔꯛꯏꯅꯣ ꯍꯥꯏꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯒꯤꯀꯣ ꯃꯌꯥꯡ ꯃꯐꯝꯗ ꯁꯨꯕꯅꯤꯅ ꯃꯩꯇꯩꯒꯤ ꯔꯥꯅꯤ ꯑꯇꯥꯡꯕꯗꯣ ꯆꯠꯂꯒ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯥꯏꯗꯤ ꯑꯔꯦꯝꯕꯗ ꯑꯃꯨꯛꯀ ꯏꯜꯂꯨꯔꯗꯤ ꯔꯥꯅꯤꯒ ꯍꯥꯏꯁꯤꯁꯨ ꯃꯌꯥꯝ ꯑꯅꯤꯔꯛꯀ ꯏꯜꯂꯨꯔꯒꯗꯤ ꯁꯨꯗꯅ ꯊꯝꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗ ꯑꯩꯗꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯏꯜꯂꯨꯔꯒ ꯔꯥꯅꯤꯁꯦ ꯁꯨꯗꯅ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝ ꯁꯨꯔ ꯊꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯗ꯭ꯌꯨꯇꯤꯗ ꯑꯃꯨꯛ 15 ꯑꯥꯒꯁꯠꯀꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ 15 ꯑꯥꯒꯁꯠꯀꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯋꯦꯜꯅꯦꯁ ꯑꯦꯛꯇꯤꯚꯤꯇꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯆꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯝ ꯄ꯭ꯂꯦꯠ ꯊꯨꯞꯄꯒ ꯑꯩꯈꯣꯏ ꯁꯦꯠꯄ ꯌꯥꯏꯕꯅꯦ ꯄ꯭ꯂꯦꯠ ꯊꯨꯞꯄꯒ ꯃꯩꯇꯩꯒꯤ ꯃꯔꯣꯟ ꯅꯥꯏꯕꯤ ꯑꯃꯒ ꯃꯃꯥ ꯂꯥꯛ ꯄꯥꯟꯅꯔꯒ ꯁꯦꯠꯄ ꯌꯥꯏꯅ ꯂꯧꯔꯛꯄꯅꯤ ꯁꯦꯠꯄꯤꯟ ꯌꯥꯏ ꯐꯖꯩ ꯏꯆꯥꯅꯨꯄꯤ ꯁꯥꯎꯒꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤ ꯁꯥꯎꯒꯠꯂꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯁꯥꯎꯔꯛꯑꯦ ꯃꯥꯁꯦ ꯁꯥꯎꯔꯛꯏꯕ ꯑꯩꯅ ꯉꯁꯥꯏ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯊꯦꯝꯕ ꯆꯠꯇꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯏ ꯃꯅꯥꯎ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯌꯨꯛꯊꯥꯡ ꯏꯟꯅꯕꯒꯤ ꯁꯤꯅ ꯑꯌꯨꯛꯊꯥꯡ ꯏꯟꯅꯕ ꯂꯧꯔꯛꯄꯅꯤ ꯌꯥꯝ ꯐꯖꯩ ꯁꯤꯁꯦ ꯁꯝꯃꯔꯗꯗꯤ ꯁꯤ ꯌꯥꯝ ꯏꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤ ꯏꯜꯂꯝꯒꯅꯦꯕꯀꯣ ꯑꯩꯅ ꯁꯤꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯜꯂꯤꯁꯦ ꯁꯤꯁꯦ ꯁꯝꯃꯔꯗ ꯌꯥꯝ ꯊꯤꯅ ꯏꯟꯕꯗꯣ ꯅꯨꯡꯉꯥꯏ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯁꯦ ꯈꯔ ꯑꯃꯨꯛꯀ ꯂꯧꯔꯛꯑꯦ ꯌꯥꯝ ꯐꯖꯔꯦ ꯑꯌꯨꯛꯊꯥꯡꯒꯤ ꯑꯣꯏꯅ ꯃꯆꯨ ꯈꯥꯡꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯑꯃ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤ ꯑꯃ ꯂꯧꯔꯛꯑꯦ ꯁꯤꯅ ꯑꯣꯔꯦꯟꯖ ꯍꯥꯏꯒꯗ꯭ꯔꯥ ꯄꯤꯡꯅꯤ ꯃꯌꯥꯝ ꯁꯤꯁꯨ ꯐꯖꯩ ꯑꯌꯨꯛꯊꯥꯡꯒꯤꯅꯤ ꯁꯨꯝꯕ ꯃꯇꯦꯛꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝ ꯁꯝꯃꯔꯒꯤꯅꯦ ꯑꯌꯨꯛꯊꯥꯡꯒꯤꯗꯃꯛꯇ ꯌꯥꯝ ꯊꯤ ꯁꯝꯃꯔꯗꯗꯤ ꯁꯤꯒꯨꯝꯕꯁꯤꯗ ꯏꯜꯂꯒ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯇꯣꯞꯄ ꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯒ ꯁꯦꯝ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅ ꯔꯦꯠ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯅ ꯔꯦꯠꯇ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯄꯥꯔꯄꯜ ꯁꯤꯁꯨ ꯐꯖꯕꯅꯤ ꯁꯤꯅ ꯈꯔ ꯆꯝꯅ ꯃꯁꯥ ꯅꯥꯟꯕ ꯍꯥꯏꯗꯤ ꯃꯧ ꯀꯥꯡꯅ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯁꯣꯞꯄꯤꯡ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯂꯩꯔꯛꯄ ꯁꯣꯞꯄꯤꯡꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯅꯨꯒꯤꯗꯤ ꯑꯩꯅ ꯕꯦഗ് ꯂꯧꯕꯤꯌꯦꯕꯀꯣ ꯃꯥꯒꯤ ꯕꯦഗ് ꯃꯤꯅꯤ ꯕꯦഗ് ꯈꯤꯇꯪ ꯄꯤꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯒ ꯆꯞ ꯃꯥꯟꯅꯅ ꯄꯨꯖꯥꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯕꯤꯔꯅꯤ ꯑꯩꯈꯣꯏ ꯅꯥꯅꯨꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯨꯝ ꯆꯠꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯈꯪꯗꯦ ꯅꯁꯥ ꯌꯨꯝ ꯔꯤꯂꯦꯇꯤꯚꯁꯀꯤ ꯁꯨꯃꯥꯏꯅ ꯑꯦꯛꯆꯦꯟꯖ ꯇꯧꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄꯨꯅꯩꯗꯅ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯪꯗꯦ ꯗꯁꯥꯗ ꯑꯗꯨꯅꯤ ꯑꯩ ꯌꯥꯝ ꯑꯆꯧꯕꯒꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯍꯟꯗꯛꯁꯦ ꯁꯨꯝ ꯁꯨꯃꯥꯏꯅ ꯆꯠꯅꯕ ꯌꯥꯕ ꯃꯌꯥꯝꯒꯤ ꯆꯠꯅꯕ ꯌꯥꯕꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯄꯨꯝꯅꯃꯛꯀꯤ ꯁꯨꯅꯅꯕ ꯑꯃꯃꯝ ꯇꯧꯔꯁꯨ ꯑꯗꯨꯝ ꯄꯤꯔꯒꯦ ꯍꯥꯏꯅ ꯂꯧꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯂꯩꯖꯔꯛꯄꯗꯣ ꯑꯁꯤꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯆꯦꯆꯦ ꯍꯣꯏꯁꯨ ꯑꯩꯈꯣꯏ ꯏꯅꯝꯃꯗꯨꯁꯨ ꯃꯣꯏ ꯃꯌꯨꯝꯁꯨ ꯂꯩꯌꯦꯕꯀꯣ ꯃꯣꯏ ꯃꯌꯨꯝꯒꯤ ꯈꯔ ꯑꯗꯩ ꯃꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯁꯤꯒꯤꯁꯨ ꯁꯨꯅꯥꯏꯒꯤꯁꯨ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯦꯆꯧ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯡꯒꯤꯁꯨꯀꯣ ꯑꯗꯒꯤ ꯑꯩ ꯏꯁꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯂꯥꯞꯅ ꯂꯧꯔꯒꯁꯨꯀꯣ ꯁꯨꯃꯥꯏꯅ ꯆꯠꯂꯒꯗꯤ ꯑꯗꯨꯝ ꯑꯣꯏꯖꯔꯛꯑꯦꯕ ꯑꯁꯤ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯊꯤꯅ ꯑꯣꯏꯖꯕꯗꯣ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯀꯥꯟꯗꯤ ꯖꯥꯔꯤꯕꯣꯟꯒꯤ ꯃꯤꯁꯤꯡꯀꯣ ꯑꯁꯤ ꯗꯨꯀꯥꯟꯁꯤꯗ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯁꯨ ꯈꯪꯉꯝꯃꯅꯤ ꯆꯠꯂꯝꯃꯅꯤ ꯑꯩꯗꯤ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 2-3 ꯐꯥꯔꯤꯗ ꯂꯥꯛꯄ ꯑꯗꯣ ꯁꯤꯒꯤ ꯗꯨꯀꯥꯟ ꯁ꯭ꯇꯣꯔꯁꯦ ꯑꯩꯈꯣই ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯑꯗꯨꯝ ꯊꯥꯗꯣꯛꯄꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯥꯏꯁꯇꯒꯤ ꯃꯣꯏꯅ ꯈꯔ ꯇꯣꯡꯅꯕ ꯂꯧꯍꯧꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯇꯥꯡꯕꯗꯣ ꯑꯣꯏꯗꯦ ꯃꯣꯏꯒꯤꯗꯩ ꯂꯧꯕꯁꯦ ꯑꯗꯨꯅ ꯄꯣꯠ ꯑꯃ ꯑꯅꯤ ꯂꯧꯕꯩꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯂꯥꯞꯅ ꯆꯠꯄꯗꯣ ꯑꯗꯨꯒꯤꯗ ꯈꯜꯂꯒ ꯇꯜꯂꯦꯕꯀꯣ ꯄꯣꯠ ꯑꯃ ꯑꯅꯤ ꯂꯧꯕꯩꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯌꯨꯝꯗ ꯐꯝꯐꯝꯅ ꯁ꯭ꯄꯤꯗ ꯄꯣꯁꯇ ꯊꯤꯜꯂꯛꯑꯁꯨ ꯌꯥꯔꯦ ꯃꯅꯤꯄꯨꯔꯗꯩ ꯂꯧꯔꯛꯑꯒꯀꯣ ꯌꯥꯝ ꯀꯣꯝꯕꯗꯣ ꯑꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯨꯝꯕ ꯑꯗꯨꯗꯒꯤ ꯄꯤꯖ ꯄꯤꯊꯛꯀꯤ ꯃꯇꯥꯡꯗꯁꯨ ꯄꯣꯠ ꯌꯥꯝ ꯂꯧꯕ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯆꯥꯎꯝꯕ ꯁꯣꯁꯇꯤ ꯈꯪꯗꯦ ꯄꯩꯁꯥ ꯁꯨꯡꯉꯒ ꯃꯤꯉꯣꯟꯗ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯁꯤꯒꯨꯝꯕꯒꯤ ꯑꯆꯧꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯗꯤꯀꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯁ꯭ꯇꯣꯔꯁꯦ ꯑꯃ ꯆꯠꯄ ꯌꯥꯏ ꯈꯟꯐꯝꯁꯨ ꯐꯖꯅ ꯐꯪꯉꯤ ꯑꯗꯨꯒ ꯄꯣꯠꯁꯨꯅꯦ ꯃꯌꯥꯝ ꯍꯣꯡꯅ ꯃꯌꯥꯝ ꯊꯥꯗꯣꯔꯛꯀꯅꯤ ꯄꯨꯔꯥ ꯃꯣꯏꯒꯤ ꯇꯣꯡꯖꯒꯗꯕ ꯈꯔꯗꯨꯗ ꯇꯣꯡꯉꯒ ꯑꯗꯨꯝ ꯊꯥꯗꯣꯔꯛꯀꯅꯦꯕ ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁꯇꯀꯣ ꯌꯥꯝ ꯃꯃꯜ ꯍꯥꯏꯅ ꯈꯣꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯃꯃꯜ ꯍꯥꯏꯅ ꯈꯣꯠꯅ ꯂꯧꯕꯗꯣ ꯑꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯗꯨꯀꯥꯟꯁꯦ ꯑꯗꯨꯝ ꯁꯖꯦꯁꯟ ꯀꯣ ꯑꯣꯐꯂꯥꯏꯟꯒꯤ ꯂꯧꯒꯗꯕ ꯇꯥꯔꯗꯤ ꯁꯤ ꯗꯨꯀꯥꯟꯁꯤꯒ ꯃꯌꯥꯝꯁꯨ ꯆꯠꯄꯤꯔꯨꯔꯣ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯃꯥꯏ ꯑꯄꯥꯝꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯧꯅꯔꯦꯅ ꯏꯁꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯗꯒꯤ ꯏꯁꯥꯒꯤꯇꯪ ꯂꯧꯕ ꯑꯣꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯒꯤ ꯃꯌꯥꯝ ꯌꯥꯎꯔꯒꯗꯤꯀꯣ ꯑꯗꯒꯤ
ꯍꯦꯟꯅ ꯂꯧꯒꯗꯕ ꯑꯣꯏꯔꯗꯤ ꯈꯜꯂ ꯈꯣꯠꯂꯒ ꯈꯤꯇꯪ ꯃꯤꯒꯤꯁꯨ ꯈꯔ ꯄꯥꯝꯒꯗꯕꯗꯣ ꯋꯥꯈꯜꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯌꯦꯡꯉꯒ ꯂꯧꯕꯅꯗꯤ ꯐꯔꯦ ꯑꯣꯐꯂꯥꯏꯟꯅꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯐꯩ ꯐꯖꯅ ꯏꯁꯥꯅ ꯌꯦꯡꯉꯒ ꯈꯜꯂꯛꯄꯅꯤꯅ ꯑꯗꯨꯅ ꯍꯦꯟꯅ ꯐꯕꯗꯤ ꯐꯩꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯁꯣꯄꯤꯡ ꯇꯧꯖꯔꯛꯄꯗꯣ ꯑꯁꯤꯁꯤꯗ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯏꯆꯥꯅꯨꯄꯤꯁꯨ ꯆꯥꯛ ꯄꯤꯖꯔꯨꯔꯅꯤ ꯄꯨꯡ 12 ꯇꯥꯔꯛꯇꯣꯔꯦ ꯑꯗꯨꯒ ꯑꯩ ꯑꯪꯀꯝ ꯊꯕꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩ ꯃꯤꯇꯤꯡꯁꯨ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩ ꯕ꯭ꯂꯣꯒꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ